아 라이브 정말 와이션 진론 라이브 그야 타리 양 이뻐 그야 तपाईरन्जना पे नम थाले त 미게 남자랑 떨어지 또니 그리 넌이 레하우드기 생기다 가이가 cái hai bên không cái 남자랑 뒤래리 trong ngồi trong cái gì nói này 신tay 더다 이 곡도 하니 브론슨 동그래 야봐 trong một bạn Hi hey Roger long thoba creation Hi kaidaurage Sasuki haise kanano ba Delina am ula uda phajana am tong lere heba Delina đang ngồi he Delina da ngawre heba hay tại cũng sao đang Delina sẽ phá ra cái gì he lại chak saru re chak sa bu le thare ne mu la Delina một lộ phá na đang buồn tôi thử đi Delina du like tauri ma like tauri tao con nó đâu cũng vậy ma like kan to YouTube ta làm sao vậy mi thằng ấy bạn sao đấy một tao một gì sao đấy Delina tao một sao đấy Ula oi khagem pali te live share tau slow me am live share đâu rồi hi chak saru we book se wa ai phe video shoot jage ibani shoot phe man chang on hum ga je sai among gì nó thành ra bây giờ trên áo cũng sắm là na chú sa trên áo cũng tao nei bana ai phamung sida ma kai ma thel cha bi yen thong ba chai la come on jinglun kaya ipa kaya landu na sho Nang phedi bi di police station le to police station lại ai ma na bi m le bu do hoju ti men pan gre bye adu live share tawro mo bye tor Dili ji de sprite leben live ni ko thari je ko ri nu ndi tan le am le asi sprite len ko sprite tax live 타자 로게 피레 로게 또 뭐게 아니 너만의 성랑하지 너 뭐 건데 tuk che no ai pun bam ta sawe ga du tawe ga 막 보고 살이 많이 또 거기 chalo nang asai da live ni thari ni le ni natra good night bye bye chị tumuro ơi em mới gì anh tumurage khôi chị để tạm thuộc anh thao em ngay good night bye bye ji good night adu live share tawro mo live share tawro mo like phabine thabak hale e like tawre thank you sorry sayo lising olaga mikup kangda thamoy she changin kige khanbagira wahan kige khanbagira nushi nam yen basu nangni na ken thoi hau ba shu nang ni nong do lai cha khi bi ba su nang ni nong shi ba gi sai ro da tan tha oi ra ro ma lang hay trên mà khai thì lady humna shilla ko malamba mi ma pa khoi nga sai mi ya mi nga
Kaboy nào đấy video thả ấy nói đâu. Ngasi mayam Lelina ngahak le isai salakani ko pung kaino dai pung tara chap chana ma isai mayam khanbirao. ꯊꯦꯡꯅꯍꯜꯂꯦ ꯅꯣꯡꯗꯝꯕꯅ ꯇꯧꯕ ꯑꯦꯖꯤ ꯏꯁꯩꯗꯨ ꯁꯛꯂꯛꯑꯣꯏ. ꯊꯦꯡꯅꯍꯜꯂꯦ ꯅꯣꯡꯗꯝꯕꯅ. ꯅꯪꯉꯣꯟꯗ ꯊꯥꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ ꯍꯥꯏꯕꯅꯤ. ꯑꯩ ꯍꯥꯏꯒꯦ ꯇꯧꯕ. ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯀꯅꯤ ꯚꯥꯏꯔꯁꯁꯨ. ꯑꯕꯨꯡꯉꯣꯗꯣ ꯅꯥꯔꯦ ꯑꯗꯨꯒꯤ ꯃꯥꯗꯣ ꯇꯨꯝꯈ꯭ꯔꯦꯕ. ꯍꯌꯦꯡ ꯎꯠꯂꯛꯀꯦ ꯍꯌꯦꯡ. ꯉꯁꯤꯗꯤ ꯃꯥ ꯇꯨꯝꯈ꯭ꯔꯦ. ꯇꯣꯟꯁꯤꯜ ꯇꯧꯕꯒꯤꯅꯦ. ꯅꯀꯣꯛꯇꯣ ꯈꯔ ꯆꯪꯁꯤꯜꯂꯛꯑꯣ. ꯂꯥꯞꯃꯜꯂꯦ. ꯃꯝꯃꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯀꯅꯥ ꯌꯦꯡꯉꯒꯦ ꯑꯝꯇ ꯌꯦꯡꯉꯨ. ꯀꯅꯥ ꯌꯦꯡꯒꯦꯗꯣ ꯌꯦꯡꯕ ꯌꯥꯗ ꯇꯧꯔꯤꯅꯤ ꯅꯪ. ꯁꯛꯂꯛꯑꯣꯌꯦ ꯂꯤꯂꯤ. ꯀꯩ ꯁꯩꯅꯣ? ꯊꯦꯡꯅꯍꯜꯂꯦ ꯇꯧ. ꯊꯦꯡꯅꯍꯜꯂꯦ ꯅꯣꯡꯗꯝꯕꯅ ꯄꯨꯟꯁꯤꯒꯤ ꯐꯖꯔꯥ ꯂꯩꯀꯣꯜꯁꯤꯗ. ꯈꯔ ꯑꯣꯟꯁꯤꯜꯂꯛꯑꯣ ꯑꯩ ꯆꯥꯔꯖꯔ ꯆꯤꯡ ꯌꯥꯗ꯭ꯔꯦ. ꯅꯝꯂꯒ ꯄꯦꯟꯅ ꯅꯨꯡꯁꯤꯒꯤ ꯂꯩꯅꯝꯗꯣ ꯅꯪꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯌꯧꯅꯕ. ꯃꯈꯥꯗꯤ ꯑꯩꯁꯨ ꯐꯥꯗ꯭ꯔꯦ ꯑꯗꯨ ꯏꯁꯩꯗꯨꯗꯤ ꯁꯛꯁꯨ ꯁꯛꯇꯦ ꯇꯥꯁꯨ ꯇꯥꯗꯦ. ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝ. ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯃꯤ ꯃꯔꯤꯇ ꯉꯥꯏꯈ꯭ꯔꯦ ꯅꯪꯅ ꯏꯁꯩ ꯁꯛꯄꯗꯒꯤ. ꯇꯨꯀꯠꯆꯩ ꯌꯥꯝꯅ. ꯀꯩꯒꯤꯅꯣ ꯇꯜꯂꯦ ꯅꯣꯏꯁꯦ ꯏꯁꯩ ꯁꯛꯂꯛꯑꯣꯅꯁꯨ ꯍꯥꯏꯕꯤꯔꯒ ꯑꯩꯕꯨ ꯑꯁ ꯌꯥꯝ ꯏꯀꯥꯏꯍꯜꯂꯦ. ꯌꯥꯝ ꯏꯀꯥꯏꯍꯜꯂꯦ. ꯍꯩꯃꯥ ꯁꯛꯑꯣ ꯍꯥꯏꯔꯒ. ꯁꯛꯑꯦ ꯀꯩꯅꯣ ꯑꯩ ꯁꯛꯑꯦ ꯏꯁꯩ. ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯥꯔꯛꯏꯁꯦ ꯊꯣꯔꯥꯏ ꯃꯆꯥꯁꯦ. ꯀꯥꯕꯨꯏꯅꯣꯔꯥ? ꯅꯉꯣꯟꯗ ꯊꯥꯔꯛꯀꯦ. ꯆꯗ꯭ꯔꯥ ꯑꯩ ꯁꯛꯇꯣ ꯑꯝꯇ ꯌꯦꯡꯒꯦ. ꯎꯁꯤꯠꯇꯕ ꯑꯁꯤ ꯊꯥꯒꯠꯂꯗꯤ ꯚꯥꯏꯔꯦꯜ ꯆꯠꯂꯦ. ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯑꯣ ꯌꯥꯔꯦ. ꯊꯥꯈ꯭ꯔꯕꯅꯤ. ꯃꯌꯥꯝ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯁꯜꯂꯣ. ꯂꯦꯂꯤꯅꯥꯁꯦ ꯀꯦꯔꯛꯁꯤꯔꯥ ꯃꯌꯥꯝ? ꯂꯦꯂꯤꯅꯥꯁꯦ ꯀꯦꯕꯤꯁꯤꯔꯥ? ꯌꯨꯇ꯭ꯌꯨꯕꯇ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯁꯤꯌꯔ ꯇꯧꯖꯈ꯭ꯔꯕꯅꯦ ꯑꯗꯣ ꯂꯥꯏꯚꯇꯣ ꯆꯪꯕꯤꯔꯛꯑꯣ. ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯚꯁꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ. ꯑꯩꯒꯤ ꯁ꯭ꯇꯦꯇꯁ ꯌꯦꯡꯕꯁꯤꯡꯁꯦ ꯇꯜꯂꯦ ꯌꯥꯝ ꯍꯩꯅꯗꯦ. ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯤꯗꯣ ꯑꯩꯈꯣꯏꯄꯥꯁꯨ ꯅꯥꯔꯦ ꯑꯗꯩꯗꯤ ꯕ꯭ꯔꯣꯟꯁꯟꯁꯨ ꯅꯣꯏꯔꯦ ꯑꯩꯁꯨ ꯅꯣꯏꯔꯦ. ꯑꯗꯩ ꯗꯦꯂꯤꯅꯥꯁꯨ ꯊꯕꯛ ꯆꯠꯂꯦ ꯑꯗꯨ ꯃꯌꯥꯝ ꯇꯧꯅꯕꯗꯩ ꯑꯗꯨ ꯊꯥꯒꯠꯂꯛꯑꯅꯤ ꯍꯌꯦꯡꯗꯩꯗꯤ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ. ꯏꯁꯩ ꯈꯔ ꯐꯖꯕ ꯑꯝꯇꯗꯤ ꯈꯜꯂꯛꯎꯗ ꯁꯛꯀꯦ ꯑꯝꯇ. ꯀꯅꯥꯅꯣ ꯁꯤꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯋꯥ ꯍꯥꯏꯔꯛꯄꯁꯤ ꯔꯤꯃꯨꯚ ꯇꯣꯛ ꯇꯧꯊꯣꯛꯄ. ꯀꯩꯅꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯃꯆꯤꯟ ꯀꯅꯥꯅꯣ? ꯊꯤꯔꯛꯏ. ꯂꯋꯥꯏ ꯃꯆꯥ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯀꯅꯨ. ꯔꯥꯏꯅꯥ. ꯀꯩꯅꯣ ꯔꯥꯏꯅꯥꯕꯣ? ꯔꯣꯃꯥꯟꯇꯤꯛ ꯕ꯭ꯂꯣꯛ ꯇꯥꯔꯦ. ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇ꯭ꯔꯤꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ. ꯁꯤꯁꯇꯔ ꯈꯣꯄꯥ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯊꯥꯒꯠꯂꯛꯇ꯭ꯔꯗꯤ ꯅꯥꯕ ꯀꯩꯗꯧꯔꯒꯦ? ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯊꯥꯒꯠꯂꯛꯑꯅꯤ ꯍꯌꯦꯡꯗꯩꯗꯤ ꯌꯦꯡꯅꯕ ꯁꯦꯝ ꯁꯤꯁꯇꯔ ꯌꯥꯝ ꯁꯥꯔ ꯍꯩꯕꯗꯣ ꯂꯩꯇꯥꯔꯦ. ꯃꯌꯥꯝ ꯍꯧ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯌꯦꯡꯅꯤꯡꯕ ꯑꯗꯨ ꯑꯣꯏꯍꯜꯂꯁꯦ. ꯑꯩꯗꯤ ꯇꯥꯅꯤꯡꯗꯦꯕ. ꯀꯥꯏꯈꯤꯗꯦ ꯅꯨꯡꯁꯤꯈꯤꯅꯤ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯎꯍꯜꯂꯦ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯅ. ꯚꯤꯗꯤꯑꯣ ꯉꯥꯏꯕꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯔ ꯂꯥꯛꯀꯦ. ꯀꯩꯀꯩ ꯚꯤꯗꯤꯑꯣ ꯅꯝꯁꯤꯒꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ. ꯀꯩꯀꯩ ꯚꯤꯗꯤꯑꯣ ꯅꯝꯁꯤꯒꯦ? ꯏꯁꯇꯗꯤ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣ? ꯏꯁꯇꯗꯤ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣ? ꯏꯁꯩ ꯁꯛꯏꯁꯤꯅ ꯏꯁꯩ ꯀꯅꯥꯅꯣ ꯁꯛꯏꯁꯤꯅꯅꯦ ꯍꯥꯏꯁꯦ? ꯑꯩꯒꯤ ꯀꯖꯤꯟ ꯁꯤꯁꯇꯔ. ꯀꯖꯤꯟ. ꯑꯗꯨꯒ ꯏꯁꯇꯗꯤ ꯇꯧꯔꯤꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯗꯦꯂꯤꯅꯥꯗꯣ. ꯃꯥ ꯊꯕꯛ ꯆꯠꯂꯨꯔꯦ ꯍꯜꯂꯛꯑꯦ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯃꯥ ꯌꯥꯝ ꯀꯟꯅ. ꯑꯗꯨꯒ ꯑꯩꯅ ꯃꯤꯔꯦꯝ ꯑꯣꯏꯔꯤꯕ ꯁ꯭ꯋꯥꯏꯗ. ꯄꯨꯟꯁꯤꯁꯤ ꯊꯥꯏꯅꯒꯤ ꯏꯁꯩꯗꯣ ꯁꯛꯂꯛꯀꯅꯤꯀꯣ ꯍꯅꯨꯕꯅ ꯁꯛꯄꯗꯣ.
ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯁꯥꯟꯅꯔꯤ ꯄꯜꯂꯤꯕ ꯂꯩꯇꯕ ꯂꯩꯆꯤꯜ ꯂꯩꯔꯛꯇ Kau suruh kau benda kau tak suruh kau benda nak kau itu. ꯁꯣꯔꯣꯛ ꯈꯥꯏꯕ ꯃꯤꯅꯥꯛꯁꯤꯗ ꯑꯁꯤ ꯃꯤꯟ ꯂꯩꯕꯗꯣ ꯑꯗꯥꯏ ꯊꯋꯥꯟ ꯆꯤꯡꯊꯣꯛꯂꯕꯁꯨ 1 kg ꯄꯣꯛ ꯏꯃꯥ 1 kgꯗꯣ ꯆꯥꯔ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯥꯛ ꯆꯥ ꯌꯥꯔꯔꯣꯏ 1 kg ꯄꯣꯛ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯇꯧꯔꯛꯀꯦ ꯊꯋꯥꯟ ꯑꯩꯅ ꯌꯥꯝ ꯆꯤꯡꯊꯣꯛꯂꯕꯁꯨ ꯄꯥꯝꯕꯅꯦ ꯅꯥꯏꯇꯣꯝꯅꯕꯤ ꯊꯥꯖꯕꯕꯨ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯑꯣꯕ ꯂꯤꯂꯤꯅ ꯌꯥꯝ ꯏꯄꯥꯆꯥꯗ ꯂꯥꯞꯊꯣꯛꯃꯜꯂꯦꯕ ꯑꯩ ꯉꯥꯛꯇ ꯃꯤꯠꯇꯥꯔꯤꯕ ꯆꯪꯁꯤꯜꯂꯛꯑꯣꯕ ꯆꯤꯡꯕ ꯉꯝꯗꯦꯕ ꯐꯣꯟꯁꯦ ꯊꯋꯥꯟ ꯆꯤꯡꯊꯣꯛꯂꯕꯁꯨ ꯀꯩꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯪ ꯑꯩ ꯍꯧꯖꯤꯛ ꯃꯈꯥꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯞꯆꯤꯜꯂꯣ ꯑꯩꯗꯤ ꯅꯪꯒꯤ ꯂꯦꯡꯗꯅ ꯂꯩꯔꯅꯤꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯁꯤꯡꯖꯃꯩꯗꯒꯤꯅꯦ ꯈꯛꯇꯅꯤ ꯑꯩꯒꯤꯗꯤ ꯃꯥꯂꯦꯝꯗ ꯑꯩ ꯈꯛꯇꯅꯤ ꯅꯪꯒꯤꯁꯨ ꯇꯥꯏꯕꯪꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯃꯤꯟꯅꯁꯤ ꯃꯄꯣꯛꯁꯤꯒꯤ ꯂꯩꯃꯤꯟꯅꯁꯤ ꯂꯤꯛꯂꯥꯏꯕ ꯁꯛꯂꯛꯑꯣꯌꯦ ꯂꯤꯛꯂꯥꯏꯕ ꯁꯛꯂꯛꯑꯣꯌꯦ ꯂꯤꯛꯂꯥꯏꯕ ꯍꯣꯂꯥꯏ ꯅꯤꯡꯊꯧ ꯄꯥꯔꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯀꯩꯕ ꯊꯋꯥꯏ ꯃꯉꯥ ꯆꯥꯒꯤ ꯅꯪꯅ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯑꯗꯨꯗ ꯊꯥꯔ ꯁꯛꯎꯗꯅ ꯊꯣꯡꯒꯥꯔꯒꯤ ꯆꯤꯡꯉꯨ ꯑꯁꯤ ꯊꯣꯡꯗꯣ ꯊꯤꯡꯕꯤꯌꯨ ꯀꯩꯕ ꯑꯗꯨ ꯏꯁꯩꯗꯣ ꯑꯩ ꯑꯗꯨꯝꯗꯤ ꯇꯥꯕ ꯇꯥꯕꯅꯦ ꯑꯗꯣ ꯑꯩ ꯐꯥꯗ꯭ꯔꯦ ꯑꯉꯥꯡ ꯆꯥꯕ ꯌꯥꯝ ꯐꯕꯗꯣ ꯈꯅꯥꯎ ꯇꯣꯟꯁꯤꯜ ꯅꯥꯔꯦ ꯑꯗꯨꯒꯤ ꯑꯉꯥꯡ ꯆꯥꯕ ꯌꯥꯝ ꯐꯕ ꯇꯣꯟꯁꯤꯜ ꯅꯥꯔꯦ ꯃꯥ ꯂꯥꯏꯚ ꯁꯤꯌꯔ ꯇꯠ ꯇꯧꯁꯜꯂꯣ ꯃꯤꯁꯦ ꯌꯥꯝ ꯌꯥꯗ꯭ꯔꯦ ꯁꯞꯁꯀ꯭ꯔꯥꯏꯕꯔꯅ ꯗꯃꯥ ꯑꯃ ꯂꯩꯔꯦ ꯃꯤꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧ ꯂꯩ ꯏꯁꯩꯗꯣ ꯊꯥꯔꯣ ꯂꯤꯔꯤꯛꯁ ꯑꯗꯨꯒ ꯁꯛꯑꯣ ꯑꯗꯨ ꯍꯩꯅꯕ ꯂꯤꯛꯂꯥꯏꯕ ꯍꯣꯂꯥꯏ ꯅꯤꯡꯊꯧ ꯄꯥꯔꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯂꯥꯏꯚ ꯁꯤꯌꯔ ꯇꯧꯁꯜꯂꯣ ꯃꯌꯥꯝ ꯀꯩꯕ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯑꯩꯒꯤ ꯅꯥꯎꯌꯣꯛꯐꯕꯤ ꯄꯥꯏꯍꯜꯂꯝꯒꯦꯀꯣ ꯅꯪꯒꯤ ꯃꯆꯨ ꯅꯥꯏꯕ ꯐꯤꯔꯥꯜꯁꯦ ꯑꯇꯤꯌꯥꯅ ꯏꯀꯥꯏꯁꯅꯨ ꯀꯩꯕ ꯑꯗꯨꯒꯤ ꯃꯈꯥꯗꯣ ꯀꯥꯎꯒꯅꯤ ꯃꯌꯥꯝ ꯆꯍꯤꯔꯥ ꯂꯤꯂꯤ ꯅꯪ ꯆꯍꯤ ꯀꯌꯥꯅꯣ 19 ꯁꯨꯗ꯭ꯔꯤ ꯁꯨꯗ꯭ꯔꯤ ꯀꯌꯥ 13 ꯆꯠꯈ꯭ꯔꯦ 13 ꯆꯍꯤ ꯃꯥ ꯆꯍꯤ 35ꯅꯤ ꯃꯥꯟꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯆꯪꯁꯤꯜꯂꯛꯑꯣ ꯁꯤꯗ ꯆꯍꯤ 35 ꯑꯩꯅ ꯆꯍꯤ 18 ꯆꯍꯤ 18 ꯁꯨꯈ꯭ꯔꯦ ꯑꯩ ꯑꯉꯥꯡꯅꯤ ꯃꯌꯥꯝ ꯃꯥ ꯑꯉꯥꯡꯅꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯕ ꯑꯩ ꯃꯥꯜꯂꯕꯅꯦ ꯑꯉꯥꯡꯅꯤ ꯑꯩꯒꯤ ꯑꯗꯨ ꯏꯁꯩꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯁꯛꯄꯗ ꯍꯥꯏꯗꯤ ꯏꯁꯥꯁꯤꯗ ꯌꯥꯝ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯛꯄꯗ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯗꯨꯅ ꯑꯣꯏꯌꯦꯕ ꯄꯥꯏꯍꯜꯂꯝꯒꯦꯀꯣ ꯅꯪꯒꯤ ꯑꯩꯒꯤ ꯅꯥꯎꯌꯣꯛꯐꯕꯤ ꯄꯥꯏꯍꯜꯂꯝꯒꯦꯀꯣ ꯅꯪꯒꯤ ꯃꯤ ꯑꯃꯨꯛ ꯍꯟꯊꯈ꯭ꯔꯦ ꯑꯩꯅ ꯏꯁꯩ ꯁꯛꯄꯩꯔꯣ ꯍꯟꯊꯩꯁꯤꯕꯣ ꯍꯣꯏ ꯇꯜꯂꯦꯕꯨ ꯑꯩꯗꯤ ꯁꯛꯑꯔꯣꯏ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯥꯟꯗꯅꯦ ꯍꯦꯛꯇ ꯍꯦꯟꯒꯠꯂꯤ ꯑꯣꯏ ꯇꯜꯂꯦ ꯑꯩ ꯁꯛꯑꯔꯣꯏ ꯃꯌꯥꯝ ꯕꯥꯏ ꯋꯥꯔꯧꯕꯤꯔꯣꯏ ꯕꯥꯏ 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 ꯂꯥꯏꯚ ꯁꯤꯌꯔꯗꯤ ꯇꯧꯁꯜꯂꯝꯃꯣ ꯆꯪꯈꯣꯟꯕꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯂꯥꯏꯚ ꯁꯤꯌꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯞꯄꯤ ꯑꯩ ꯏꯀꯥꯏꯔꯦ ꯏꯁꯩ ꯁꯛꯑꯔꯣꯏ ꯃꯌꯥꯝ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯕꯤꯔꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯅꯅꯥꯏ ꯄꯨꯡ ꯀꯩꯅꯣꯐꯧ ꯊꯥꯔ ꯇꯣꯁ 10 ꯊꯥꯔ ꯇꯜꯂꯦ ꯅꯣꯏ ꯃꯤ ꯁꯨꯝ ꯍꯟꯊꯔꯦ ꯑꯩꯈꯣꯏ ꯇꯣꯛꯑꯒꯦ ꯍꯥꯏ ꯆꯦ ꯍꯥꯏ ꯆꯪꯉꯛꯇꯦ ꯌꯥꯝ ꯇꯨꯀꯠꯆꯩ ꯁꯦ ꯈꯤꯇꯪ ꯆꯠꯊꯣꯛꯎꯁꯦ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯐꯝꯒꯦ ꯀꯅꯥ ꯀꯅꯥ ꯆꯪꯉꯛꯀꯦ ꯑꯝꯇ ꯌꯦꯡꯉꯨ ꯑꯩ ꯂꯩꯁꯤꯗꯤ ꯃꯍꯦꯁ ꯊꯣꯡꯅꯥꯎꯖꯝꯅ ꯑꯩ ꯌꯥꯔꯦ ꯌꯥꯔꯦ ꯂꯩꯁꯤꯗꯤ ꯑꯩ ꯁꯥꯎꯔꯦ ꯅꯣꯏ ꯆꯪꯉꯛꯇ꯭ꯔꯕꯅꯤꯅ ꯀꯅꯥꯝꯇ ꯆꯪꯉꯛꯇ꯭ꯔꯦ ꯑꯩ ꯁꯥꯎꯔꯦ ꯁꯛꯑꯔꯣꯏ ꯏꯁꯩ ꯏꯁꯩ ꯁꯛꯑꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯏꯁꯩ ꯁꯛꯑꯔꯣꯏ ꯏꯀꯥꯏꯖꯔꯦ ꯂꯤꯛꯂꯥꯏꯕ ꯍꯣꯂꯩ ꯅꯤꯡꯊꯧ ꯄꯥꯔꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯗꯥꯟꯁ ꯇꯧꯔꯛꯑꯣ ꯌꯦꯡꯒꯦꯌꯦ ꯑꯗꯨꯗꯤ
ꯆꯥꯛ ꯆꯥꯔꯕ ꯆꯥꯛ ꯆꯥꯔꯨꯔꯦ ꯗꯥꯟꯁꯇꯨꯗꯤ ꯔꯤꯜꯁꯇ ꯑꯥꯏꯖꯤꯗ ꯆꯪꯕꯤꯌꯣ ꯃꯦꯝ ꯑꯣ ꯃꯥꯏ ꯑꯥꯏꯖꯤ ꯂꯤꯡꯛꯇꯣ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯃꯒꯦ ꯍꯥꯞꯆꯔꯝꯃꯒꯦ ꯄꯥꯏꯍꯜ ꯑꯗꯨꯝ ꯏꯁꯥꯁꯦ ꯑꯗꯨꯝ ꯁꯛꯇꯤ ꯁꯛꯅꯤꯡ